Radio Nongin gi Mari Suba Foundation Day gi Thouram ngasi GAMBHIR Singh Shopping Arcade ta leiba channel Asigi Auditorium Da Pangthokhre. Thouram aduda Radio Nongin gi advisor Dr. Rahezuddin Sheikh Manipuri University gi Department of Art Science gi Professor Dr. Sanasam Suba Menon Social Worker RK Nongdan Khomba Maitai amadi Radio Nongin gi Managing Director Yandrambam Ibo Chawbana Maru oda mitunglen sing oina saruk yake. Thouram aduga mari leinana Yandrambam Ibo Chawbana hai Radio Nongin asina Ministry of Information and Broadcasting gi makhada Community FM radio station ama oina miyam gi thawal tawduna lakli. Radio Nongin da sandokliba Thouram singgi manungda Nongin gi tomthin hairiba Thouram asida lamdam asigi tongan ba lamda haithoi singthoi raba kayaga wari sanaduna miyam da wakhal losing pinaba honari haiki. Biar kita community radio station atau community radio station sindagi dikhat pengan entertainment khantana tana tahu apa LEIBA Asigi ibung klimona kasan pada khajin pada karena apa tuan hiram sini matang apa ni itu awareness piwa mesti educate tahu apa sih apa tuan program sing apa